Indian Red Cross Society Manipur State Branch na mamang thagi nipandagi hauduna tha ama chumna chatharakpa World Red Cross Day 2024 loisinbagi thauram ama MZ Avenue da leiva Indian Red Cross Society IRCS State Manipur State Branch ki office ta ngarang pangthokre loisinbagi thauram aduda Manipur gi governor shu oiriba IRCS Manipur State Branch ki president Anusha Uike, Vice President Dr. R.K. Nimai, Chairman Narendra Ningomba, Vice Chairman Dr. Laishra Manglemna athoiba mithunglen sing oina saruk yakhi IRCS Manipur State Branch na tha ama chupna chatharakpa World Red Cross Day thauramgi manung channa tongan mafam singda pangthokhiba voluntary blood donation health camp amadi junior amadi youth Red Cross ki volunteers sing gi oiba folk song quiz recitation pending competition singda makong matang takraba miyoi singda cell citation amadi trophy piduna ikai khumnaba utpaga loinana manasing kalakhiba tongan ba branch ki donor singsu lengyan fi yanduna ikai khumnaba utki thorom aduga mari lenena governor Anusha Uike na hai malem sinba thungna Red Cross na miyoi bagi dama kathokpaga loinana thabakaya tauri haiba khangi Manipur da su corona gi matamda Red Cross na miyoi ba kaya gi mateng pangki Manipur da hauzik thokliba irang asida su Red Cross na Manipur gi district kaya da chatuna mateng pangli kitchen set tarpaulin blanket mosquito net kaya yanthokhi Maduda natana asok apan taraba miyoi kayagi thawai kannabagi damang I mathau tarakpada I piduna lakli Red Cross ki asigumlaba humanitarian service asibu masak khangba oina mahaki maikaidagi lupa lakh ama makhai mateng panglagani amadi Senapati district branch na lawriba thaudang sakhangba oina ambulance ama supiragani Red Cross ki thabak asida aikoi khudingmak na saruk yaminaduna miyamgi mateng pangbada hena mateng pangba ngamnaba honasi haiki आप जानते हैं मुझे पूरा विश्वास है कि आगे भी ऐसे ही काम जारी रखेंगे स्थापना के बाद से रेड क्रॉस आंदोलन अपना पंख फैला रहा है और अपने सबसे बड़े मानवीय नेटवर्क और दुनिया भर 100 मिलियन से अधिक सदस्यों और स्वयंसेवकों के लिए अच्छी तरह से प्राप्त और सम्मानित रेड क्रॉस पूरी तरह से उन लोगों की मदद के लिए रुचि रखता है जो पीड़ित है दुखी है लोगों की राष्ट्रीय मूल्य राय विश्वास की परवाह किए बिना निष्पक्षता से सेवा करता है ये रेड क्रॉस सोसाइटी लोगों तक पहुंचने की और हर समय इनकी सहायता करने की तत्पर रहता है साथ ही आपने ब्लड सेंटर JNI-MS और रिम्स में रक्तदान पेंटिंग प्रतियोगिता स्कूल और कॉलेज के छात्रों की लोकगीत प्रतियोगिता और CSO छात्र संगठन के नेताओं